Andy amadi Linthoi makoyani haraw-haraw check-up jaluraga mayumda halai. Makoyani imban punsida khong thangjinduna makoygi nungsiraba macha ama phangadabagi matam thaduna leirabani. Linthoi yum yobaga garidagi hek kumthabaga Andy na samduna imung tamna khong thangduna chaglai. Makoyani na changlakpadu bada Andy gi mama sana jawbi TV yengduna leirambadagi hogalakduna. Ibunga, noy halabra, Doctor Nadi kay harage. Halay ma. Doctor na atuba matamda hospital da lay na ba hari. Ako'y nasu lakli baning thokaba sida dyan na ba sem sarage na khali. Oo, fare dudi. Ahada puba da dyan gada ba poche singdo, laysindo na tamoro. Imaw na janing ba do, pijo ko. Hoy ma. Yari, noy kada jangjaro. Andy magi kada changduna Linthoidu phamungda hipthalaga mahak mafi maron hongduna leiringaiduda Linthoina. Da ngasai ichena phone torame haida kai haireno. Ho nangi hospital da leibada seba tawinaba mi leitradi icheda ma oina lakena hairapanida. Aikoi chena aigi nakta leiduna leiradi yumgidi kamaina tawba. Adubudi aina haikrabani. Nang nanaupi ama laaga matam kharadi nang yumda halaktri faubadi aada lainaba haikrena. Hoi, adada aisu yumda pause pikrage. Handa ningthokabasida chalani. Adana dipada nangmaijingda laubalaage resilamona. Hoi, ado nang makoydadi fazana haikro. Ado ai dukan fauda chaloge. Ahing chatpada pugadaba awarapasingda laistiluki. Hai, ado nang kay chaninge amata hairo. Game chaning da pukpik thale. Hairo ba imana chaning ba pijaw na haiduni. Hairo ba kay leiroge. Amekta yai. Hoi, phare ne. Ado phajana patharamuka. Nang hawat ke harasu imada haraga phajana goluka. Nang sopaise angang dusu soktoine. Linthoidu harauna noga. Yes. Angangse yam lunaga tawdong mali. Tawdrade ada namitse tasingkidore dugalamta. Wiri tumtharingayda mamagi phone lakpagi makholadu taraduna khangawgali. Akoi maginine as aidi tumikanda tahautre. Hello, ma. Ibema nang ngasai doctor chalubado. Doctor na keke harage. Ima doctor na di yari kaituna hospital da laina baire. Oo, adudi karam kandagi laina batarage na khalage. Ima lagliba ningthokabasida oina chanabasile. Oo, fare. Ado nachanupidi karam kanda lawba lakeba. Ima hantak nongmaijingsida dadada lawba lahalage. Dipada nganna loisilamona imana khara haibiyo. Hoi. Ado nangbu nasa nungaitaba kem leiteko. Kem tawdeda. Ima doctor da chalube isadi khara chokthai. Fare potharo. Kaygumba nungaitaba leirasu adum ima khoida pau pirau ko. Hoi ma. Adudi ima amu thamage ko. Phone hek thamkibaga Andy du magi kada hatho changai. Andy gi matawdu bada Linthoi ipa pakhatna. Da kaidorage. Andy su magi table dagi press adu lakhalaga. Aise press bu ba karamine. Paisa piramdai da yaramdaba. Yumda undolamina amulaisne. Oo, aidi ngihakdangduda pakhalure. Ada pochai watpadi loina suraba. Khara amadi fangdre. Ai heng amu mafam atayda chalaga thirage. Ado kaidore
ꯐꯝꯃꯒ ꯂꯩꯔꯝꯕꯗꯦ ꯏꯃꯥꯒꯤ ꯐꯣꯟ ꯂꯥꯛꯑꯝꯕꯅꯦ ꯍꯧꯖꯤꯛꯇ ꯊꯝꯈꯤꯗ ꯉꯥꯏꯔꯤꯌꯦ ꯑꯣ ꯀꯩ ꯄꯥꯎ ꯍꯥꯏꯔꯛꯏꯅꯣ ꯅꯠꯇꯦꯗ ꯑꯩ ꯗꯣꯛꯇꯔꯗ ꯆꯠꯂꯨꯕꯗ ꯀꯩ ꯍꯥꯏꯔꯛꯀꯦꯅ ꯍꯪꯉꯛꯄꯅꯦ ꯑꯗꯣ ꯅꯪ ꯗꯤꯄꯥꯒꯤꯗꯨꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯈ꯭ꯔꯦ ꯍꯟꯗꯛ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗ ꯗꯗꯥꯅ ꯂꯧꯕ ꯂꯥꯛꯑꯒꯦꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯄꯤꯔꯨꯒꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯣ ꯍꯣꯏ ꯑꯦꯟꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃꯅꯤ ꯃꯥꯅ ꯅꯨꯄꯥ ꯃꯊꯟꯇꯅꯤ ꯃꯥꯒꯤ ꯃꯊꯛꯇ ꯃꯆꯦ ꯑꯃꯒ ꯂꯩ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯃꯊꯟꯇ ꯄꯣꯛꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯁꯥꯒꯩꯒꯤꯗꯤ ꯑꯦꯟꯗꯤꯅ ꯑꯔꯨꯕ ꯊꯧꯗꯥꯡ ꯂꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯅꯥꯖꯥꯎꯕꯤꯅꯗꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯥ ꯌꯥꯝꯅ ꯑꯣꯏꯍꯟꯅꯤꯡꯈꯤ ꯗꯤꯄꯥꯁꯨ ꯃꯆꯦ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯃꯈꯣꯏ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅꯕ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯦꯟꯗꯤꯅ ꯁꯤ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯅꯗ꯭ꯔꯦꯗꯅ ꯁꯅꯥꯖꯥꯎꯕꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯍꯧꯔꯁꯦ ꯍꯣꯏ ꯃꯥ ꯂꯣꯏꯔꯦ ꯂꯥꯛꯑꯒꯦ ꯗꯤꯄꯥ ꯆꯠꯂꯣ ꯆꯥꯛ ꯂꯧꯔꯨꯔꯣ ꯑꯗꯨꯒ ꯅꯆꯦ ꯅꯕꯥꯅꯤ ꯆꯥꯊꯣꯛꯎꯔꯣ ꯑꯩ ꯁꯤꯁꯦ ꯑꯝꯇ ꯍꯥꯞꯆꯤꯜꯂꯝꯈꯤꯒꯦ ꯍꯣꯏ ꯇꯦ ꯗꯤꯄꯥꯗꯨ ꯆꯥꯛ ꯂꯧꯔꯨꯔꯒ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯝꯃꯤ ꯂꯤꯟꯊꯣꯏꯅ ꯅꯪꯕꯨ ꯋꯥꯕ꯭ꯔꯣ ꯁꯤꯗ ꯂꯩꯕꯁꯦ ꯋꯥꯗꯦꯗ ꯆꯤꯆꯦ ꯌꯨꯝꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯏꯆꯦ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯛꯇꯣꯏꯅꯣ ꯑꯗꯨꯗꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤꯌꯦ ꯍꯌꯦꯡ ꯆꯠꯄꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕꯒ ꯑꯗꯨꯝ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯊꯔꯒ ꯑꯗꯨꯝ ꯌꯨꯝꯗ ꯄꯣꯊꯥꯅꯕ ꯍꯥꯏꯔꯛꯑꯅꯤꯌꯦ ꯑꯣ ꯑꯗꯣ ꯆꯦ ꯄꯥꯈꯠꯄ꯭ꯔꯕ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏꯁꯦ ꯄꯥꯈꯠꯂꯦ ꯑꯃꯨꯛꯁꯨ ꯃꯤ ꯃꯌꯥꯝ ꯇꯧꯅꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯈꯟꯗꯣꯏ ꯑꯗꯣ ꯆꯦ ꯑꯉꯥꯡꯒꯤ ꯃꯤꯡꯗꯤ ꯈꯜꯂꯕꯣ ꯈꯜꯂꯦ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯃꯉꯥꯜ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯃꯉꯥꯜ ꯂꯩꯕꯤ ꯑꯣ ꯑꯗꯣ ꯆꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯁꯦ ꯏꯪꯈ꯭ꯔꯅꯤ ꯍꯣꯏ ꯆꯥꯔꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯂꯤꯟꯊꯣꯏꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯅꯨꯃꯤꯠ ꯁꯨꯔꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯄꯥꯟꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯦꯟꯗꯤ ꯃꯥꯒꯤ ꯃꯅꯦꯝꯄꯣꯛ ꯁꯅꯥꯖꯥꯎꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯆꯥꯎꯕꯤ ꯃꯥꯒꯤ ꯃꯅꯥꯎꯄꯤ ꯗꯤꯄꯥꯒꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯦꯟꯗꯤꯒꯤ ꯃꯆꯦ ꯊꯣꯏꯕꯤ ꯃꯈꯣꯏ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯑꯒ ꯏꯃꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯤꯟꯊꯣꯏ ꯄꯨꯁꯤꯟꯈꯤꯕ ꯑꯩ ꯑꯁꯣꯝꯗ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯊꯨꯅ ꯂꯥꯛꯄ ꯅꯪꯍꯧꯗ꯭ꯔꯦ ꯁꯅꯥꯖꯥꯎꯕꯤꯅ ꯀꯨꯏꯗ꯭ꯔꯤꯌꯦ ꯄꯨꯁꯤꯟꯈꯤꯕ ꯑꯣ ꯊꯣꯏꯕꯤꯗꯨ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯗ ꯌꯦꯡꯉꯒ ꯏꯃꯥꯈꯣꯏꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯣ ꯃꯥꯔꯣ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯎꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯗꯤꯄꯥꯅ ꯃꯥꯅꯦ ꯆꯦ ꯑꯣ ꯅꯪꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯒꯦ ꯍꯟꯗꯛ ꯀ꯭ꯂꯥꯁ 11 ꯀꯥꯗꯣꯏꯅꯦ ꯆꯦ ꯑꯣ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯨꯡꯗꯒꯤ ꯗꯣꯛꯇꯔ ꯑꯃ ꯑꯉꯥꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯌꯥꯝ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯐꯪꯉꯦꯀꯣ ꯑꯉꯥꯡ ꯑꯗꯨ ꯃꯄꯥꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯦ ꯃꯁꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯅ ꯈꯔ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯑꯦꯟꯗꯤꯅ ꯗꯣꯛꯇꯔ ꯃꯃꯥꯒꯤ ꯐꯤꯕꯝꯗꯤ ꯀꯝꯗꯧꯔꯒꯦ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯑꯅꯤ ꯑꯣ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯑꯗꯣ ꯁꯣꯝꯁꯦ ꯂꯤꯟꯊꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯗꯣꯛꯇꯔ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯃꯥꯒ ꯎꯅꯔꯒ ꯁꯣꯝ ꯑꯩꯒꯤ ꯀꯥꯗ ꯑꯝꯇ ꯆꯪꯕꯤꯔꯛꯑꯣ ꯐꯅꯤ ꯗꯣꯛꯇꯔ ꯃꯈꯣꯏ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯐꯪꯉꯦ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ ꯑꯦꯟꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯒ ꯗꯣꯛꯇꯔꯒꯤ ꯀꯥꯗ ꯂꯥꯛꯏ ꯑꯦꯟꯗꯤꯅ ꯗꯣꯛꯇꯔ ꯑꯝꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯆꯪꯉꯣ ꯐꯝꯃꯣ ꯗꯣꯛꯇꯔ ꯑꯩꯕꯨ ꯀꯧꯕꯤꯕꯩ ꯃꯔꯝ ꯄꯦꯁꯦꯟꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯉꯥꯡ ꯐꯪꯕ ꯑꯣꯏꯗꯣꯏꯔꯥ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯦ ꯗꯣꯛꯇꯔ ꯑꯉꯥꯡꯁꯦ ꯄꯣꯂꯤꯑꯣ ꯅꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯃꯥꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯔꯣꯜ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯦ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯦꯟꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏꯗ꯭ꯔꯕ ꯀꯣꯛꯄ ꯌꯥꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯦꯟꯗꯤꯅ ꯗꯣꯛꯇꯔꯅ ꯑꯉꯥꯡꯁꯦ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯅ ꯂꯩꯕ ꯌꯥꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯄꯤꯕꯤꯌꯨꯕ ꯋꯥꯔꯧꯕꯤꯔꯣꯏ
masidi upai haba ma leitre. Wakal chakthokna harau harauna leibana khwaidagi fagani. Adongi loinabisu somna wakal khara nungaitaba khandanaba khara thembiyu. Endi wari asi magi nupi Linthoi amadi mama machesingda tami. Makhoi wakal yamna nungairamde. Kananabu nungaigani. Makhoigi ahanba phangjaba macha adu mimanadraba punsi ama oiba amadi Linthoi matung tana amugana mirolaroi tabada. Asumna numit kharanidi hokre makhoisu mayumda halakle. Endi nongma nongmagi fataba wakal khalaki. Mahak magi macha adu nungshiba machena fauba fauramde amadi Linthoi busu nongma nongmagi nungsiba handaraki. Mayamna kai hainaramgani khotkani khanbada endi nongma nongmagi wakal pisilaki. Mama sana jawbinasu endi bu nupi amuka hana thinaba hairami. Linthoi wari pumba si khangi amadi magi nupana mabu thawaibidre machabusu nungsibidre habasu khangi. Adubu magi laibakta tamlamnabani khanduna penthokpaga loinana macha adubu asuki mating nungsijai. Tha kharagi matung endidu lona nupi ama koiba horaki. Madu Linthoigi mamanabi amana khangaktuna Linthoida paw asi tamakpadagi Linthoi magi nupaga wachap chabi ama ngangnage khanduna nongma endi mamanabasinga chak chanaruraga halakpada Linthoina wari edu sabaroi. Da wari mata sanase. Koi wari no? Da nanta honglakliba lisa sajacha kari pendaba leibagino. Koi no? Oi kedarage. Bina haise kanano? Bina gadaga mari leini haise chumbra. Kanana koi hairei no? Da asengbada hayo. Ai nungairamganina khanbra. Wanaga halakpane. Ai ngahakta tumina pothage. Ai su khangi. Da nanta honglakliba maram. Ai danatana piglibi chabusu kaimta khandraba ai khangi. Endi wa makha tadana tumina famungda hiptuna lei. Linthoidu yamna nungaikhide. Karamba nupina bu nungaigani magi nupana atopa nupi ama koirakpada mabu kaisu nungsidana loinabiba matamda amadi magi pigliba machadusu nongmata hanna yengdana leiba ngami. Linthoi pendaba kaya adu losinduna thamba ngamlakdraduna hairei. Dana ai nungsidabei maramsu khange. Ichasina mayamga mimanadaba sida natra. Masibu aigi iralo aina tuanbra. Aisu nungairamgani khanbra. Ichana sumna leibasi uraga. Endidu khol kalapna nganglai. Wa makha yamna tarisi kaigino. Nang leiba yamna waragana nungaigadaba amada chatro. Dana pambada adum tawbiyu. Ai kisuare. Dana nungaigadaba lambida chatkibada ai yesu yeloi. Imanasu nupi ama thinganinge haba ai khange. Dadi nupane. Nupi amuk thibada mayamna karisu ngangnare. Da adum nupi ama thigesu thiyo. Ayumda chatkige. Noida yetpa amada piroi. Chakro. Aduga nangina chami manadrabase. Asisu puko. Hayengwai patanungda thoga amuk papuongni. Linthoi magi nupana asum nairakani habasi khalude. Mana magi nungaitaba pendabasing asi hairaga magi nupana magi awabasi ubigadra mabu nungsibiragadra khanna hairubani. Adubu magi nupana piraiba pakhumsingsina Linthoigi mafamdadi mikup ama fauba leiba ngamdre. Linthoi mamittagi mapi tarai ma wa ngangdana mafimaro loisinduna maki macha mangaladu pamaga yumdagi thoke tawbada endina. Aduga yumsidagi chatkradi amugana hanjilakpa yaroi. Linthoi karisu khumamdana hanna fau yenglamdana yumdagi thoki. Sana jawbisu makhoina ngangnaribasing asi loina tai. Adubu khangsinadaba saduna Linthoina chatke tawbada khamdana tumina magi kada tholaktana lei. Hena laibak thibadi Linthoidu mayumda halakpaga magi mamada wari pumba adu tami. Wari adu tabada Linthoigi mamadu sauningba amadi nungaitabana himankibana BP wangkhalaktuna wandarakpada hospitalda puba nanghaudana mama adu leikhidre. Linthoina leiriba lam aduda Linthoigini haibada mari mata amata leiramde. Aduna Linthoiga dipagadu
moina leiriba ingkhol adu yontholamlaga makhoi mabok amana moida leiresi laona kaurakpadagi makhoi ani maboktugi manakta oina leiba chatki. Andy dusu maga khangnariba nupi adu mama mapasinga hainaduna luhongki. Matam kharagi matungda makhoigisu machanupa ama fangki. Linthoidu hotel ama hangduna machagi mahi masing tamnaba amadi mapagi mamangda amuktangdi machasi mi ama oihange khanna singnaba amaga loinana wana chaina sing khangduna honaki. Chahi kungi matungni Mangaldu BA tamduna oja singna asuki matik honaba kalli haiduna magidamakta oja kayana mateng pangbiduna afaba mi ama oinaba honaki. Adubu magi ningba thungdaba amadi mapa masak ta'u yadaba asini. Asomdana Andy amadi Binagi machanupa Victor aduki matik ngausinnaba mama mapana haiba tadaba larik laisuda thawai yaudaba mama mapadagi paisa tumina lauthokduna mana apamba kusi tawduna lei. Mapana chairabasu mapagi chinthakta khumduna mana tawridudata chumme khanduna lei. Andy haujikta magi machagi mong mataw amadi mana haiba wada magi nupi angangna taraktaba moina thokpa tawnaduna leiba adu yamna pelakhide. Nongma Mangalna mama Linthoida mapata u haiduna haije. Ima nachagi wangse kayarak hangjakre adubu imana nongmata libide ipagi masak takpase kayam kairabage. Linthoi machagi wahi duda mapitana hikik launa kapai ngya kapaba matung kada kaisu haidana tamna changki. Mangalsu mamagi matungina duna adumak haiba lepte hangbasu lepte. Linthoi machana takpa hemanbade. Imagi Mangal ichana hangliba wahangduna taba atopa wahang leitraba imabu kari pakhumpiyu haibano. Mangaldu kapaga ima aibu pokpa ipagi masak takpiyu haibase kayamu yamna kairabage. Linthoidu mapising adu tekthoaga machagi makokta nungsina nanthabiduna imana haigani haujikti ichada nungtigi ichana hangliba wahangdugi pakhum aina soidana pigani. Asi hairaga wari pumba lire aduga mapagi leifamsu takpire. Mangaldu mapagi manakta chatlaga wari sage haiduna khankre. Numit adugi numidangi matamni chak ising charaba matung Andyga Binagadu macha Victor halaktabai mathasana famaga lei. Tanja aduda Andygi kolai. Andy phone adu paikhatli. Hello. Nupa amana songi chara Victor haribase mane kana songi chana angang faraga sana thatke tarambade khungi miyamna faduna police da sinnarakpane yaradi ahim fawbugi manungda police station da laknaba haijari. Asi hairaga phone adu thamkre. Wadu tabada Andy saubana masa adu thakthangni tainafam khangdabai magi nupida tainari amadi Binabu fudarami. Somdana Mangalna magi mamada hayeng chanaba haiduna kanna haijari. Linthoinasu yabire. Nongale Mangaldu mamaga madom jadipaga lai. Andygi yumadu changlai gedadu hangbanina adumak tabli changai. Andysu mapanda station chanaba tholakpada Linthoi amadi Mangal dipa lepaga leiramba duda ngakna yenglaga lei. Andydu Mangalda yengi mahak khangli magi macha Mangalni haiba khangli. Adubu masana lalurabanina machinda karisu haiba ngamlamde. Mangaldu mamada yenglaga amuk mapa Andyda onsilaga tamna wanglai. Ai kanano khangbra. Andy tumina kaisu haidana lei. Mangalna makha tarai. Haujikti aibu khanglamkhiroi ai take. Ai nangi nachane. Nangna mimana de haidana aibu nacha amagi minungsi machena ma fawba utpiba ngamdana aibu inthopigibado. Amuk mamada yenglaga aida natana mara leijadraba aigi imabusu inthopiba. Aigi fibamsibu aina amadi aigi imana ohenbra. Aina aigi fibamse oheningduna oibra.
Matamsida Eikhoigumba kayase lehaningodra. Nangumba kharana Eikhoigumba kayase piklingai gyan tadringeda noine intopiribada. Laibak phabana aigi mana fabai aibu yopire sarang sidai nanthokduna. Hingninge aisu noigumna adubu laibakta tablambane nungdambana tamlamba aina oiningduna oibra. Endi mapi rachelai hojikta mana tawkhibasingdu ningamdaba farai. Linthoi machana nganglibasingdu tabada kapkono haiba yadre. Mangaldu mapi rachena amu makha tarai. Aigi chilchina pabung haina amukta fauba kauba ngamandana aibu inthopiba. Linthoi machabu kolaga hihi kapaga. Mangal ichagidi imalesidi imana ichagidamakta lepiye. Amuk mapi adu taithoga makha tarai Linthoidu. Hek pokchaba nacha fauba nungsiba masak khangdaba mana ichada minungsi utkadaba nate. Lao chalase ima ichagi khampok aduda. Asiyairaga machabu samlaga dipa makhoi chatkre. Endi ningamdana lale haina hek pokchaba machada fauba haiba ngamdana lehawi. Kanana boiningani mimana daba punsi oininglibani Eikhoisu noigumna hingningi taibangsida Eikhoisu thawai panbane miyoiba oina poklaga minungsi amata faudaba macha fauba mimana de haiduna inthopiba kanagi thamoina pengani Eikhoisu Meene hingningba fawi noigumna.